ꯉꯟꯅ ꯆꯥꯁꯜꯂꯨꯔꯦꯕꯀꯣ ꯃꯤ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯕꯣꯝꯕꯤꯌꯥꯗꯒꯤ ꯄꯤꯔꯛꯏ ꯆꯥꯎꯃꯟꯗꯅ ꯆꯥꯎꯔꯦ ꯆꯥꯊꯔꯦ ꯑꯗꯩꯗꯤꯅꯦ ꯑꯩꯁꯦ ꯌꯥꯔꯛꯇ ꯆꯪꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯕꯗꯤ ꯑꯩ ꯌꯥ ꯐꯠꯇ ꯇꯧꯕꯅꯤꯗ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯂꯐꯣꯏꯅꯤꯅ ꯑꯗꯨ ꯆꯥꯕ ꯂꯣꯏꯔ ꯁꯪꯒꯣꯝ ꯑꯃꯨꯛ ꯊꯛꯄꯗꯅꯦ ꯎꯝ ꯑꯗꯨꯝ ꯌꯥꯖꯅꯤ ꯆꯥꯁꯤꯜꯂꯨ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯃꯟꯗꯅ ꯆꯥ ꯉꯝꯗꯦ ꯌꯥꯝ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯎꯋꯦ ꯄꯤꯖꯩ ꯆꯥꯎꯋꯦ ꯆꯥꯕ ꯉꯝꯃꯔꯣꯏꯕ ꯅ ꯈꯔ ꯆꯥꯎꯋꯦꯅ ꯍꯣꯏ ꯔꯤꯖꯟ ꯇꯪꯈꯥꯏꯗꯣ ꯆꯥꯊꯣꯛꯑꯒꯦ ꯇꯪꯈꯥꯏ ꯀꯛꯊꯠꯄꯗꯣ ꯑꯗꯨ ꯆꯥꯊꯣꯛꯑꯒꯦꯕ ꯍꯥꯎꯗꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦꯗ 이마 집만두 선 빨리 ꯉꯥ 아고 이슈제 ꯁꯕꯖꯦꯛ ꯑꯍꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯦ ꯀꯥꯏꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯍꯧꯖꯤꯛꯄꯣ ꯄꯥꯔꯤ ꯀꯣꯏꯁꯟ ꯑꯅꯤꯗ 1 ꯃꯥꯔꯛ ꯇꯧꯕꯗꯣ ꯑꯍꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯦꯕ 1 ꯃꯥꯔꯛ ꯐꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯔꯝ ꯃꯣꯛꯄꯁꯦ ꯃꯥꯅꯅꯦ ꯑꯩ ꯑꯆꯥꯄꯣꯠ ꯍꯦꯛ ꯄꯤꯖꯗ꯭ꯔꯤꯐꯥꯎꯅꯦ ꯆꯥꯎꯅ ꯉꯥꯏ ꯂꯩꯌꯦꯕ ꯑꯩꯅ ꯆꯥꯗ꯭ꯔꯤꯐꯥꯎ ꯑꯗꯣ ꯑꯩꯅ ꯅꯨꯡꯁꯤꯕꯅ ꯃꯥ ꯉꯁꯥꯏꯗ ꯂꯩꯔꯝꯕꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛ ꯊꯣꯛꯑꯦꯕ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯒꯤꯅꯦ ꯃꯥ ꯀꯩꯅꯣ ꯇꯧꯏꯗꯣ 이마 ꯆꯥꯊꯣꯛ ꯐꯩ ꯇꯧꯁꯅꯨ ꯂꯥꯏꯔꯤꯛ ꯀꯥꯗꯤ ꯃꯐꯩꯗꯅ ꯐꯩꯌꯦ ꯍꯩꯃ ꯐꯔꯦꯅꯦꯍꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯥꯔꯛꯁꯤꯗ ꯊꯤꯟꯕꯁꯦ ꯊꯤꯟꯕ ꯑꯗꯨ ꯐꯥꯗꯣꯛꯈ꯭ꯔꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯎꯏꯒꯦꯀꯣ ꯁꯤꯗ ꯃꯍꯥꯗꯦꯕ ꯅꯠꯇ꯭ꯔꯣ ꯃꯈꯨꯠ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯑꯗꯨ ꯂꯥꯏꯅꯦꯕ ꯃꯥꯁꯨ ꯃꯥꯅꯦ ꯂꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯥꯗꯤ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯪꯁꯥꯔꯁꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯗꯣ ꯌꯦꯡꯉꯤꯕ ꯇꯨꯃꯤꯟꯅ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯆꯨꯝꯃꯤ ꯇꯨ ꯑꯩꯒꯤ ꯃꯔꯨ ꯑꯃꯅꯤ ꯅꯠꯇꯦꯗ ꯃꯔꯨ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯑꯣꯠꯊꯣꯛꯄꯗꯨꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯗꯤꯄꯥꯂꯤꯅ ꯇꯥꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯦ ꯃꯀꯣꯛꯁꯦ ꯑꯣꯠꯊꯣꯛꯈ꯭ꯔꯦꯅ ꯀꯥꯝꯊꯣꯛꯄꯗꯣ ꯀꯥꯝꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯀꯩꯒꯤꯅꯣꯕ ꯑꯗꯣ ꯈꯪꯗꯦ ꯆꯥꯔꯣ ꯏꯃꯥ ꯑꯩꯕꯨꯗ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯆꯥꯈꯣ ꯁꯤ ꯅꯣꯏ ꯃꯌꯥꯝ ꯆꯥꯊꯣꯛꯑꯁꯦ ꯑꯗꯨꯒꯤ ꯇꯪꯈꯥꯏꯗꯣ ꯑꯩꯅ ꯆꯥꯔꯕꯅꯦ ꯑꯗꯨꯅꯅꯦ ꯆꯥꯔꯣ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯨꯟꯗꯣꯛꯈꯤꯅꯨ ꯃꯣꯃꯣ ꯂꯥꯛꯑ ꯁꯥꯎꯅꯤ ꯃꯣꯃꯣ ꯀꯥꯏ ꯂꯩ ꯇꯟ ꯍꯧꯔꯤꯌꯦ ꯑꯩ ꯍꯥꯏꯒꯦꯅꯦ ꯆꯤꯛꯎ ꯌꯥꯔꯦ ꯁꯤꯕꯨ ꯀꯅꯥ ꯆꯥ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯃꯆꯦꯠꯅ ꯈꯛꯇꯪ ꯆꯥꯈꯣꯁꯦ ꯃꯤ ꯑꯩ ꯃꯣꯃꯣ ꯀꯧꯔꯨꯒꯦ 5 ꯐꯥꯎ ꯆꯥꯕ ꯉꯝꯃꯔꯣꯏ ꯍꯣꯏ ꯃꯣꯃꯣ ꯀꯧꯔꯨꯒꯦꯀꯣ ꯏꯃꯥ ꯑꯗꯣ ꯑꯝꯇ ꯆꯤꯛꯑꯣ ꯌꯦꯡꯒꯦꯁꯦ ꯃꯣꯃꯣ ꯀꯧꯔꯨꯔꯒꯦ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯦ ꯍꯣꯏ ꯁꯨꯝ ꯆꯥꯎꯗ ꯄꯪꯍꯥꯏ ꯑꯩ ꯁꯥꯎꯅꯤꯡꯉꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯌꯦꯡꯉꯣ ꯁꯤꯅ ꯀꯌꯥ ꯆꯥꯎꯏꯒꯦ ꯆꯥꯎꯋꯦ ꯁꯤ ꯆꯤꯛꯄꯗ ꯈꯌꯥꯠꯁꯦ ꯄꯤꯛ ꯊꯜꯂꯤ ꯈꯪꯕ꯭ꯔꯥ ꯆꯨꯝꯃꯦ ꯏꯃꯥꯅ ꯍꯥꯏ ꯆꯨꯝꯃꯦ ꯑꯗꯨ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯍꯣꯏ ꯅꯣꯏ ꯆꯥꯎ ꯄꯪꯍꯥꯏꯗ ꯍꯥꯏ ꯁꯣꯝꯗꯗꯤ ꯌꯥꯁꯦ ꯇꯦꯛꯀꯗꯧꯔꯦ ꯁꯤ ꯆꯥꯕꯗ ꯆꯨꯝꯃꯦ ꯌꯥꯝ ꯆꯥꯎꯃꯜꯂꯦ ꯃꯥꯏꯁꯦ ꯑꯗꯨꯗꯤ ꯕꯅꯥꯅꯥ ꯁꯦꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯁꯪꯒꯣꯝꯒ ꯇꯛꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯛꯄꯅ ꯐꯔꯅꯤꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥ ꯀꯤꯇꯟ ꯍꯧꯔꯤꯅꯦ ꯁꯦꯞ ꯇꯥꯗ꯭ꯔꯦꯌꯦ ꯁꯨꯆꯤꯅꯦ ꯑꯇꯥꯗꯅ ꯃꯣꯏꯗꯥꯅꯦ ꯁꯪꯒꯣꯝꯅꯦ ꯁꯪꯒꯣꯝ ꯐꯝꯕꯅ ꯇꯧꯈ꯭ꯔꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯪꯒꯣꯝ ꯐꯝꯕꯅ ꯇꯧꯕꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯐꯝꯕ ꯊꯥꯛꯍꯧꯗ꯭ꯔꯦ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯥꯛꯑꯦ ꯆꯤꯅꯤ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯊꯨꯝ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯪꯒꯣꯝ ꯑꯅꯧꯕ ꯑꯣꯏꯅ ꯄꯤꯊꯛꯑꯦ ꯈꯤꯇꯪꯒ ꯂꯣꯟꯁꯤꯟꯈꯤꯁꯤꯁꯦ ꯃꯥꯗꯤ ꯌꯥꯝ ꯅꯪ ꯊꯛꯄꯅꯦ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯂꯣꯏꯔꯝꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯪꯒꯣꯝꯁꯦ ꯈꯥꯡ ꯍꯥꯏꯗꯤ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯈꯥꯡꯗ ꯑꯣꯏꯅ ꯉꯧꯋꯦ ꯀꯩꯅꯣꯗꯁꯨ ꯌꯣꯠꯀꯤꯗꯁꯨ ꯉꯧ ꯃꯥꯜꯂꯦ ꯀꯨꯏꯔꯕꯅꯤꯅ ꯀꯥꯎꯔꯦ ꯑꯗꯨꯒ ꯅꯪ ꯂꯥꯎꯔꯒ ꯌꯥꯝ ꯊꯤꯅ ꯅꯪꯍꯜꯂꯦ ꯑꯗꯨꯒ ꯄꯤꯊꯛꯑꯦ ꯆꯥꯛꯀ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯩꯕꯅꯤꯅ ꯈꯔ ꯁꯧꯍꯜꯂ ꯇꯣꯛꯑꯦ ꯀꯥꯝꯕꯗꯤ ꯋꯥꯠꯂꯦꯕ ꯁꯤ ꯀꯩꯅꯣ ꯅꯠꯇꯕꯅꯤꯅ ꯁꯤ ꯁꯪꯒꯣꯝ ꯑꯃꯅ ꯄꯨꯡ ꯀꯥꯝꯃꯦ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯀꯟꯗꯣꯔꯤꯕ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯔꯦ
ꯃꯆꯨꯁꯤꯡ ꯀꯩꯅꯣ ꯀꯥꯃꯟꯅꯕꯒꯨꯝ ꯇꯧꯔ ꯀꯥꯃꯟꯒ ꯀꯟꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯆꯥꯎꯒꯗꯧ ꯃꯥꯟꯗꯦꯕ ꯀꯔꯤ ꯌꯥꯝ ꯀꯥꯝꯗ꯭ꯔꯦꯕ ꯁꯪꯒꯣꯝ ꯑꯃ ꯅꯠꯇꯕꯅꯤꯅ ꯉꯔꯥꯡ ꯆꯠ ꯀꯥꯝꯃꯦꯕ ꯁꯪꯒꯣꯝ ꯑꯃꯅ ꯇꯧꯔꯗꯤ ꯆꯠꯂ ꯀꯥꯝꯈꯠꯂꯗꯤ ꯁꯪꯒꯣꯝ ꯑꯅꯧꯕ ꯍꯥꯞꯄ ꯆꯥꯎꯒꯗꯧ ꯃꯥꯟꯗꯦ ꯌꯦꯡꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯕ꯭ꯔꯨ ꯀꯥꯝꯈꯠꯂꯛꯄꯅꯦꯕ ꯀꯥꯝꯗ꯭ꯔꯦꯕ ꯁꯦ ꯁꯪꯒꯣꯝ ꯑꯃꯅ ꯇꯧꯔꯗꯤ ꯀꯥꯝꯃꯦꯕ ꯃꯣꯏꯗꯥ ꯑꯇꯥꯁꯨ ꯍꯥꯞꯇ꯭ꯔꯕ ꯑꯩꯅ ꯑꯇꯥ ꯌꯦꯡꯒꯦꯅ ꯃꯣꯏꯗꯥꯗꯪ ꯇꯧꯔꯒ ꯁꯤ ꯆꯥꯔ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯞ ꯇꯞ ꯇꯧꯕ ꯊꯣꯡꯉꯦ ꯍꯩꯇ꯭ꯔꯤꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅꯕꯨꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯡ ꯁꯔꯆ ꯇꯧꯕꯁꯦ ꯈꯪꯉꯦ ꯑꯗꯨꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯒ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯏꯕꯨꯡꯁꯤꯡꯗꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯒꯤ ꯁꯤ ꯊꯣꯛꯂꯅꯤ ꯁꯤꯗ ꯃꯣꯟꯇꯦꯁꯣꯔꯤ ꯍꯤꯗꯥꯝ ꯑꯣꯏꯅ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯁꯤꯗꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯐꯣꯟꯅꯦ ꯑꯗꯣ ꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯊꯥꯕ ꯃꯄꯥꯗꯨꯗ ꯅꯝꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯌꯨꯇ꯭ꯌꯨꯕ ꯑꯦꯞ ꯆꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯂꯛꯑꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯈꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯃꯨꯊꯠꯂꯦ ꯁꯤ ꯁꯨꯃꯥꯏꯅ ꯃꯝꯗꯤ ꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯐꯣꯏ ꯃꯆꯦꯠ ꯑꯃ ꯐꯩ ꯁꯣꯝꯗ ꯁꯣꯝꯗ ꯍꯩꯃ ꯁꯨꯛ ꯌꯥꯔꯦ ꯌꯥꯔꯕ ꯌꯥꯔꯦ ꯑꯁ ꯍꯥꯎꯇꯕ ꯈꯨꯜꯍꯥꯎꯇꯁꯤꯒ ꯆꯥꯎꯔꯤꯁꯤꯒ ꯈꯦꯠꯅꯕꯗꯅꯦ ꯑꯩꯗꯤꯅꯦ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯏꯃꯥ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯁꯤꯕꯨ ꯉꯥꯏꯈꯣ ꯏꯃꯥ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯁꯥꯎꯔꯛꯏꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯟꯁꯦ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯪꯒꯣꯝꯅꯤ ꯏꯪꯈꯤꯗꯅꯕ ꯀꯨꯏꯅ ꯊꯛꯄꯅꯤꯅ ꯏꯪꯈꯤꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯒꯤꯂꯥꯁꯇ ꯍꯩꯔ ꯍꯩꯔ ꯊꯛꯄ ꯍꯥꯎꯏ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏꯅꯦ ꯍꯥꯎꯏ ꯆꯥꯊꯣꯛꯀꯗꯧꯕ ꯁꯦ ꯏꯃꯥ ꯁꯦ ꯁꯤꯃ ꯄꯥꯏꯔꯣꯁꯦ ꯀꯩꯅꯣ ꯁꯤꯕꯨ ꯇꯟꯅꯦ ꯇꯟ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅꯅꯦ ꯋꯥꯅ ꯍꯧꯔꯤꯕ ꯇꯟꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯗꯅ ꯌꯥꯝ ꯁꯥꯏꯌꯦ ꯀꯩꯅꯣ ꯁꯤꯕꯨ ꯀꯔꯤ ꯇꯟꯅꯣ ꯁꯤꯕꯨ ꯍꯧꯔꯛꯇ ꯉꯥꯏꯔꯤꯅꯦ ꯇꯟ ꯍꯧꯔꯛꯇ ꯉꯥꯏꯔꯤꯅꯦꯕ ꯍꯧꯔꯛꯇ ꯉꯥꯏꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯦꯗ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯇꯟ ꯃꯇꯥꯝꯅꯤꯅ ꯁꯤꯗꯤ ꯃꯥꯅꯦ ꯁꯨꯖꯤꯁꯨ ꯍꯥꯞꯆꯜꯂꯦ ꯁꯪꯒꯣꯝꯁꯨ ꯍꯥꯞꯆꯜꯂꯦ ꯍꯥꯎꯖꯥꯠꯂ ꯁꯤꯕꯨ ꯍꯥꯎꯋꯦ ꯃꯥꯅ ꯆꯥꯔꯕꯣ ꯏꯃꯥꯁꯨ ꯑꯩꯁꯨ ꯆꯥꯔꯦ ꯍꯧꯖꯤꯛ ꯆꯥꯔ ꯌꯦꯡꯉꯤꯗꯨꯗꯤ ꯊꯣꯏꯊꯣꯏꯁꯨ ꯆꯥꯔꯦ ꯇꯟ ꯌꯥꯝ ꯍꯧꯗꯦ ꯃꯥꯅ ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯐꯝꯕ ꯅꯠꯇꯦ ꯍꯥꯎꯗꯧ ꯃꯥꯟꯗꯦꯅ ꯑꯅꯤꯈꯛ ꯍꯧꯔꯝꯃꯦꯕ ꯑꯗꯣ ꯍꯧꯔꯝꯃꯦ ꯍꯥꯎꯏꯅꯦ ꯁꯪꯒꯣꯝ ꯐꯝꯕꯗꯨꯁꯨ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯕ ꯌꯥꯝ ꯍꯥꯎꯏꯅꯦ ꯇꯟꯗꯥꯝꯅꯤꯅ ꯁꯤꯗꯤ ꯍꯣꯏ ꯐꯣꯡ ꯐꯣꯡ ꯁꯥꯔꯗꯅꯅꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯊꯥꯔꯗꯅ ꯀꯔꯤ ꯇꯟꯅꯣ ꯁꯤꯕꯨ ꯁꯣꯗꯥꯕꯥꯏꯒꯞꯄꯨꯗꯤ ꯍꯥꯞꯄ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯍꯥꯎꯋꯦ ꯁꯨꯆꯤ ꯍꯥꯞꯄꯗꯣ ꯑꯗꯨꯅ ꯑꯃꯨꯛꯅꯤ ꯁꯨꯖꯤ ꯍꯥꯏꯕ ꯁꯨꯖꯤ ꯍꯥꯏꯕ ꯂꯣꯟꯒ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯍꯥꯎꯋꯦ ꯍꯥꯏꯕ ꯊꯣꯏꯊꯣꯏꯅ ꯍꯧꯕꯅ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯦ ꯃꯤꯅ ꯆꯥ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯌꯦꯡꯉꯨꯅꯦ ꯃꯍꯥꯗꯦꯕꯅꯤ ꯃꯍꯥꯗꯦꯕ ꯑꯗꯨꯗꯩꯗ ꯑꯃ ꯃꯔꯤ ꯇꯥꯔꯒ ꯂꯤꯟ ꯃꯍꯥꯗꯦꯕꯗꯤ ꯂꯤꯟꯅ ꯑꯗꯨꯗꯤ ꯂꯤꯟꯁꯤ ꯆꯥ ꯇꯥꯔꯦ ꯆꯥꯔꯣꯏ ꯑꯣ ꯂꯥꯏꯒꯤ ꯃꯍꯥꯗꯦꯕꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯖꯅꯤ ꯂꯤꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯣ ꯃꯉꯣꯟꯗ ꯌꯦꯠꯂꯒ ꯃꯥꯅ ꯃꯀꯣꯛꯀꯤ ꯃꯉꯛꯇ ꯌꯦꯠꯄꯗꯣ ꯑꯗꯨꯅꯦꯁꯦ ꯑꯩꯈꯣꯏꯅ ꯂꯤꯟ ꯍꯥꯠꯄ ꯇꯧꯍꯩꯗꯦ ꯍꯥꯏꯗꯣ ꯃꯍꯥꯗꯦꯕꯒꯤ ꯀꯩꯅꯣꯅꯦꯕ ꯂꯥꯛꯑꯦꯅꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯅ ꯃꯥꯅ ꯍꯧꯅꯦ ꯇꯟꯗꯣ ꯆꯥꯊꯣꯛꯑꯣ ꯕꯦꯝꯃ ꯍꯥꯎꯏꯅꯦ ꯁꯪꯒꯣꯝꯅ ꯇꯣꯞꯄ ꯏꯁꯤꯡ ꯍꯥꯞꯇꯕ ꯌꯥꯝ ꯍꯥꯎꯋꯦ ꯂꯥꯛꯑꯣ ꯏꯪꯒꯤꯅꯤ ꯃꯥꯏꯁꯦ ꯍꯥꯎꯏꯅꯦ ꯍꯥꯎꯏꯅꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯍꯥꯎꯈ꯭ꯔꯦꯗ ꯕꯦꯝꯃ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯑꯁ ꯆꯥꯊꯣꯛꯑꯒꯦꯀꯣ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯀꯥꯟꯅꯣ ꯃꯥ ꯂꯥꯛꯇ꯭ꯔꯦꯕ ꯃꯥꯒꯤ ꯆꯥꯈ꯭ꯔꯦ ꯑꯣ ꯅꯪ ꯈꯜꯂꯨꯅꯦ ꯑꯃꯨꯛ ꯍꯧꯔꯒꯁꯨ ꯆꯥꯖꯕ ꯌꯥꯏ ꯑꯃꯨꯛ ꯍꯧꯋꯦ ꯑꯃꯨꯛ ꯍꯧꯗꯣꯏꯅꯤ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯗꯤ ꯑꯇꯥꯁꯨ ꯍꯥꯞꯇ꯭ꯔꯕ ꯑꯩꯅ ꯉꯁꯤꯗꯤ ꯌꯦꯡꯒꯦꯅ ꯑꯗꯨꯅꯅꯤꯅꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯊꯥ ꯊꯥ ꯂꯥꯎꯅ ꯇꯟꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅꯦ ꯑꯩꯅ
마시다 하피제 모이다네 수지네 음. 상곰네 지니네 tum네 상곰이 상곰만하고도 아주도 로레드나 금금 인하다가 좀 이거 해가 또리가 타오가 리파인 protein liter manga limere nangi thau tan hongna bana adugi liter manga lagi ai je ya kaya na te cha de ro ya te chang ro ya ni da ya poi do na adugi ti a ko ji ki tan do adugi 상곰 다 그만 가져 그냥 그다 asia de ni 나니 상곰 쭉 lau sụp sân lọ mà tôi cô na tàu xe le hình de ya 야 아니 마이 메야데 그 맞지 남들 이라고 야 nhà đầm mà sinh cả thôi bị cái nó đâm tất kì rồi khao về da 장제 어제나 캉드리바 아로 ngarangi 상곰 한번 아프도 뭐로 감도 감이 마주주 동도 nga시냐 네 저런 망상이 cây nổ tham môn rồi cây đâu nó bên nổ 야 있나 cái đây nổ tao có hai giờ tôi 이거 그냥 알로 잉글 냥 따도 chi nó thìn đấy rồi nó tiền cha là bên này 이마 너 짜찬 그러 어디다 얘지 ấy à chị em nó ngày 나 거 짜이 삐게 ấy à chị 아두 하나 혹 잘로 누가 삐게 rồi nó nè cái rồi để bọc cổ 그래라 봐 이제 지나게 야 배워 누가 야 봐. hay mà già cũng tội 야 망이 cái tấm đi qua đi đó không có thìn vậy 야 진보게 말이다 야 봐. 다른 것도 한 개씩 à nó 근데 나 이 비디오지다 그노 사운드 기타 따야 돼. 뭐 힌디 이세이제 따봐야 돼. 코피라이트 안에 다 dạ 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 야 봐. dạ rồi 좀 당겨줘. 일단 이제 다 또. tên gì không như vậy 자. 봉판 시기도 찡더러 시기도 찡더러 이지팅도 보마다 맘짱 짜로 이마 따로 따로. masih dia itu tapi pada ni kira sangat dia. sekarang lagi ngang cái bobo ju sad vi lo sad le de aguna hospital le le de lijun di mama thilo ra la ne Tanggung ni nana. tanja je kanam chang da tanja oi ma si je khoi ma ya thi mani na khoi hi hapak tra ba rồi đấy bu ko na hey có nói như rồi chứ Cái không đâu cái thôi. Hầu rau yo hầu gì yo, lối ăn tốt play yo, nhưng hầu nó cha rồi nói mẹ. Hầu lỏng ngang tụi chỉ số là. Ui, please mình có thằng mà nó cần chân làm gì mà. Anh hay có đi quản thì cái trang xuống nó không thì mình đi làm này làm gì. Hột thôi giờ cái gì cũng cần gì cần chất lọ bỏ khaju rồi nào nó chỉ là khaju nhà rồi khaju là hàng ni nhà ni hàng ni khaju rồi nào không có thăm bà chỉ một cái ăn là à thôi nhá hào rồi mà hầu ấy cha sao cha sao nó quá là ngày tôi là cái máy thăm được không được đâu chỉ số nó thăm cần chân lên mày bà 나니 이건 막 안에 사만 만이다. 아유 토토토토 나오면 봐. 상공은 뿜 거라 하비기 범내비도. 청고음도는 여기다 하버디야 또 청고음 밥 먹어야 돼. 또 또다 또는 많이 가더니. 비머 딴거 하고 있는 또. 비머 저거 뭐라고 cái tờ ruin nó nè phi hồ cái này là tàu làm vậy thì cái chào vào đồ lại vào qua sai đã hay mà tôi cái nó cái nào nó rồi hết tất bị hết rồi thì không phải gì hết đi không phải vay gì ở đây mà này mới chào này xe học cái zaman này thì câu bên này ta
ꯑꯣ 이제 만나 시대 통나오더래 뭐야 희희가 너무 나마마다 나오고 나 라까니마 하야미네 시대도 나나 감도라봐 ꯑꯩ ꯁꯨꯝ ꯂꯥꯛꯏꯅꯦ ꯏꯃꯥꯅ ꯀꯧꯕꯗꯨꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯗꯦꯗ ꯌꯥꯗꯦ ꯑꯩꯁꯤ ꯆꯥꯎꯅ ꯃꯣꯏ ꯄꯤꯖꯔꯛꯇꯨꯗꯨ ꯀꯩꯅꯣꯅꯦ ꯁꯨꯝ ꯁꯥꯏ ꯂꯩꯔꯦꯕ ꯑꯩꯁꯦ ꯀꯅꯥ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯑꯁꯤꯗꯤ ꯈꯪꯗꯦ ꯃꯣꯏ 3 ꯁꯨꯔꯦ ꯈꯪꯗꯦꯗ ꯃꯤ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯂꯝꯕꯤ ꯐꯥꯎꯔꯛꯏꯅꯤꯅꯦ ꯃꯣꯏꯁꯦ ꯑꯁ ꯇꯜꯂꯦꯗ ꯋꯥꯏ ꯆꯥꯏꯕꯅ ꯉꯥꯗꯧꯅꯤ ꯃꯣꯏ ꯉꯥꯏꯇ ꯆꯠꯂꯗꯤ ꯕꯤꯔꯥꯝ ꯂꯥꯛꯑꯦꯕ ꯅꯠꯇꯦ ꯈꯪꯗꯤꯌꯦ ꯑꯩ ꯎꯍꯧꯗꯤꯌꯦ ꯃꯥꯟꯗꯤ ꯃꯥꯡꯒꯨꯝ ꯇꯧꯏ ꯈꯪꯗꯦꯗ ꯃꯣꯏ ꯃꯅꯥꯎꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯦꯝꯆꯥ ꯃꯦꯝꯆꯥ ꯀꯧꯕ꯭ꯔꯣ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯍꯥꯏꯕ ꯃꯦꯝꯆꯥ ꯑꯣ ꯆꯨꯝꯃꯤ ꯃꯦꯝꯆꯥꯁꯨ ꯃꯥꯡꯒꯨꯝ ꯇꯧꯋꯦꯕ ꯈꯪꯗꯦ ꯁ꯭ꯋꯥꯏꯗꯅꯦ ꯅꯨꯡ ꯃꯔꯛꯁꯦ ꯅꯥꯄꯤ ꯌꯥꯝ ꯍꯧꯋꯤꯗꯅ ꯁ꯭ꯋꯥꯏꯗ ꯆꯠꯈꯤꯒꯨꯝ ꯇꯧꯕ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯠꯆꯔꯁꯅꯨ ꯐꯔꯦ ꯃꯤꯠꯅ ꯎꯗꯕꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯖꯒꯦ ꯑꯝꯇ ꯊꯥꯡꯖꯟꯕꯤꯌꯣ ꯁꯤ ꯀꯅꯥꯝꯇ ꯌꯥꯕꯤꯗꯕ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯣꯅ ꯇꯧꯕꯅꯦ ꯂꯤꯖꯨꯟ ꯂꯥꯛꯑꯅꯤꯌꯦ ꯔꯤꯖꯨꯟꯗꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯔꯤꯖꯨꯟꯗꯤ ꯔꯤꯖꯨꯟꯁꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯅꯤꯡꯁꯤꯡꯉꯨ ꯑꯁ ꯑꯩ ꯀꯥꯎꯊꯣꯛꯑꯦ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯁꯨꯝ ꯇꯞꯅ ꯅꯤꯡꯁꯤꯡꯉꯨ ꯑꯩ ꯅꯤꯡꯁꯤꯡꯉꯔꯣꯏꯗ ꯑꯩꯁꯦ ꯍꯣꯕꯦ ꯇꯧꯕꯗꯅꯦ ꯌꯥꯒꯥꯁꯦ ꯇꯦꯛꯇꯣꯏꯖꯥꯠꯅꯤ ꯀꯅꯥ ꯍꯥꯏꯕꯅꯣ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗ ꯃꯨꯅꯤꯟꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯨꯅꯤꯟꯗ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯣ ꯃꯨꯅꯤꯟꯗ꯭ꯔꯣ ꯁꯨꯝ ꯈꯪꯗ꯭ꯔꯕꯣ ꯑꯗꯨꯔꯣ ꯑꯩ ꯉꯁꯥꯏꯒꯤ ꯍꯪꯉꯤꯗꯣ ꯃꯨꯅꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥ ꯃꯨꯅꯤꯟꯗ꯭ꯔꯣꯁꯦ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤꯗꯅ ꯃꯥꯒꯤ ꯃꯆꯥ ꯂꯤꯖꯨꯟ ꯃꯨꯅꯤꯟꯗ꯭ꯔꯣꯒꯤ ꯅꯨꯄꯤꯅ ꯀꯥꯅꯣꯟ ꯅꯤꯡꯁꯤꯡꯉꯕ ꯅꯤꯡꯁꯤꯡꯉꯤꯅꯦꯍꯦ ꯆꯨꯝꯃꯤ ꯀꯥꯅꯣꯟꯗꯣ ꯑꯩꯕꯨꯁꯨꯅꯦ ꯍꯥꯀꯠꯆꯩ ꯍꯥꯏꯕꯗꯅꯦ ꯍꯤꯗꯥꯛꯀ ꯍꯦꯛꯇ ꯇꯩꯕꯤꯌꯦꯕ ꯃꯥ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯐꯥꯗꯣꯛꯑꯣ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯕ ꯑꯗꯩ ꯃꯨꯅꯤꯟꯗ꯭ꯔꯣꯗꯨꯅꯅꯦ ꯑꯩꯅꯅꯦ ꯀꯥꯅꯣꯟꯁꯤ ꯄꯨꯔꯀꯥꯟꯗ ꯑꯁ ꯍꯣꯏꯗ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯤꯠꯁꯦ ꯎꯗꯒꯨꯝ ꯇꯧꯋꯦꯕ ꯃꯉꯥꯟ ꯃꯌꯥꯝꯁꯦ ꯑꯁꯤ ꯃꯩꯁꯦ ꯑꯁꯤꯗꯤ ꯃꯩ ꯂꯧꯊꯣꯛ ꯌꯥꯗꯦꯗꯣ ꯃꯇꯨꯝ ꯇꯥꯅ ꯃꯄꯨꯝ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯗ ꯑꯩ ꯌꯥꯝ ꯃꯇꯝꯗ ꯁꯤꯗ ꯍꯤꯞꯇꯔꯦ ꯑꯩ ꯑꯁꯣꯝꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯐꯥꯎ ꯎꯕꯁꯦ ꯌꯥꯔꯕꯣ ꯌꯥꯗꯣꯔꯦ ꯁꯣꯝ ꯅꯥꯀꯟ ꯈꯨꯠ ꯋꯥꯠꯂꯤꯕ ꯌꯥꯗꯣꯔꯦ ꯈꯨꯠ ꯁꯨꯔ ꯈꯨꯠꯁꯤ ꯉꯥꯛꯈꯣ ꯇꯧꯔꯛꯄꯅꯤ ꯋꯥꯔꯕ ꯃꯤꯁꯨ ꯃꯁꯛ ꯎꯔꯒ ꯍꯥꯏꯕꯤꯔꯗꯤ ꯐꯩꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯎꯕꯗꯨꯕꯨ ꯀꯅꯥꯗ ꯂꯥꯎꯗꯣꯏꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯅꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯨꯡꯉꯥꯏꯔꯣꯀꯣ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯀꯥꯅꯣꯟꯅ ꯆꯣꯡꯊꯣꯔꯛꯇꯣꯏ ꯃꯤ ꯃꯁꯛꯇꯤ ꯎꯗꯅ ꯏꯕꯦꯝꯃ ꯋꯥꯏꯗ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯑꯩꯒꯤꯕꯨꯅ ꯇꯨꯝꯃꯤꯁꯤꯅ ꯂꯣꯏꯔꯦꯀꯣ ꯑꯗꯩ ꯗꯨꯀꯥꯟ ꯂꯩꯇꯗꯅ ꯄꯩꯁꯥꯗꯨꯅ ꯄꯨꯔ ꯄꯣꯠ ꯂꯩꯅꯦꯁꯨ ꯅꯠꯇꯕ ꯀꯔꯤꯝꯇ ꯁꯤꯃ ꯊꯥꯛꯎꯅꯦꯁꯨ ꯂꯩꯇꯕꯗꯣ ꯑꯩ ꯄꯩꯁꯥꯒ ꯄꯥꯝꯖꯗꯦꯕ ꯑꯗꯨꯅꯦꯕ ꯑꯩ ꯅꯨꯡꯉꯥꯏ ꯃꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯨꯅꯦꯕ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯌꯥꯔꯕ ꯏꯕꯦꯝꯃ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯐꯖꯅꯅꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯗꯅꯅꯦ ꯊꯕꯛ ꯏꯟꯈꯥꯡ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯌꯨꯀꯣ ꯇꯥꯕ ꯇꯥꯗꯕ ꯈꯪꯗꯦ ꯀꯅꯥꯗ ꯍꯥꯏꯅꯣ ꯃꯣꯏ ꯃꯌꯥꯝꯗ ꯅꯣꯏ ꯃꯌꯥꯝ ꯍꯥꯏꯒ ꯃꯌꯥꯝ ꯐꯨꯅꯕ ꯍꯥꯠꯅꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅꯅꯦ ꯇꯥꯅꯅꯦ ꯃꯣꯏꯒꯤ ꯃꯔꯨꯗꯨꯅ ꯄꯥꯜꯂꯤꯗꯨꯅ ꯁꯤꯗ ꯁꯠꯇꯣꯛꯑꯦꯕ ꯍꯦꯛꯇ ꯁꯠꯇꯣꯛꯑꯒꯅꯦ ꯂꯧꯊꯣꯛꯑꯒ ꯄꯥꯕ ꯈꯣꯠꯄꯗꯣ ꯑꯩꯁꯦ ꯍꯩꯇꯕ ꯑꯗꯨꯅꯅꯦ ꯑꯩ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯩꯝ ꯍꯩꯕ ꯅꯠꯇꯦ ꯑꯉꯥꯡꯈꯩꯅ ꯇꯧꯕꯤꯔꯝꯕꯅꯦ ꯑꯉꯥꯡꯗꯨꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯝ ꯍꯩꯇ꯭ꯔꯦ ꯀꯣꯛ ꯍꯥꯀꯠꯆꯔꯤꯕꯣ ꯈꯔ ꯍꯥꯀꯠꯆꯩ ꯍꯌꯦꯡꯗꯤ ꯃꯨꯏꯔꯨꯔꯁꯤ ꯍꯌꯦꯡ ꯂꯨꯊꯣꯛꯑꯁꯤ ꯃꯍꯥꯚꯥꯔꯠ ꯃꯇꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯃꯟꯗꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯋꯥꯔꯕ ꯁꯨꯝ ꯍꯤꯞꯄꯁꯦ ꯀꯣꯛꯁꯨ ꯍꯥꯀꯠꯆꯩꯗꯣ ꯊꯥꯎ ꯈꯤꯇꯪ ꯇꯩꯁꯟꯁꯤꯔꯣ ꯍꯤꯛ ꯂꯩꯕꯁꯨ ꯅꯠꯇꯦꯕ ꯁꯤ ꯁꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯁꯤ ꯄꯣꯛꯄꯣꯛ ꯍꯦꯛꯇ ꯆꯥꯛꯄꯅꯦꯕ ꯁꯤ ꯍꯣꯏ ꯊꯥꯎ ꯈꯤꯇꯪ ꯇꯩꯁꯟꯁꯤꯔꯣ ꯀꯣꯛꯇꯨꯁꯨ ꯀꯅꯥꯅꯣ ꯊꯥꯎ ꯇꯩꯔ ꯐꯠꯇ꯭ꯔꯣ ꯀꯅꯥꯅ ꯈꯪ ꯅꯍꯥꯟꯃꯨꯛ ꯀꯅꯥꯅꯣꯝ ꯇꯩꯕꯤꯔꯝꯃꯦ ꯅꯣꯏ ꯆꯦꯔꯥ ꯅꯠꯇꯦ ꯅꯣꯏ ꯆꯦꯅꯔ
ꯃꯥꯔꯥ ꯂꯤꯖꯟꯁꯨ ꯇꯩꯕꯤ ꯂꯤꯖꯟꯅꯁꯨ ꯇꯩꯕꯤ ꯇꯩꯌꯨ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯇꯩꯒꯦꯁꯨ ꯇꯩꯕ ꯌꯥꯏ ꯇꯩ ꯑꯁꯤ ꯀꯔꯤ ꯊꯥꯎꯅꯣ ꯁꯤꯕꯨ ꯑꯝꯂꯥ ꯊꯥꯎ ꯑꯣ ꯅꯈꯨꯠꯇꯣ ꯏꯃꯥ ꯃꯅꯨꯡꯗ ꯃꯈꯨꯝ ꯃꯅꯨꯡꯗ ꯃꯅꯨꯡꯗꯣ ꯑꯗꯨꯏ ꯃꯃꯥꯡ ꯂꯨꯃꯥꯡ ꯍꯥꯞꯀꯖꯕꯗꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯇꯩꯌꯣꯕ ꯑꯗꯨꯒ ꯍꯥꯀꯠꯆ ꯐꯕ꯭ꯔꯣ ꯐꯕꯗꯣꯏꯅꯤ ꯑꯣ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯀꯣꯠꯄꯤꯒꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯑꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯅꯥꯜꯂꯝꯃꯣꯏꯅꯃ ꯀꯩꯅꯣ ꯃꯔꯤꯛ ꯎꯔꯤꯕ ꯑꯗꯨꯏꯗꯨꯅ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯀꯣꯛꯇ ꯁꯨꯃꯥꯏꯅ ꯅꯥꯟꯕꯗꯣ ꯅꯥꯕ꯭ꯔꯣ ꯅꯥꯗꯦ ꯀꯩꯗꯧ ꯅꯥꯗꯣꯏꯅꯣ ꯈꯣꯞꯇꯩꯕꯨ ꯌꯥꯔꯦ ꯌꯥꯔꯕ ꯌꯥꯔꯦ ꯐꯔꯦ ꯅꯣꯏ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯋꯥꯏ ꯁꯪꯉꯤꯗꯅ ꯏꯇꯣꯝꯗ ꯀꯜꯂꯗꯤ ꯂꯤꯖꯟ ꯀꯧꯕꯗ ꯁꯤꯗꯧꯏ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯑꯅꯤ